Panthoi chagi toramba bora adu makuttagi makhada tai tingak athoibada yengi athoibana Panthoi aina haise asengmani ai nangbu thamoi sengna nusirure Panthoi ngahak tuminna lei athoibana amuk hairei Panthoi aigi punsida nusiba pharakibasu nangna ahanbani kanadasu ai amu phawba nusiba pharatri nang aigi nusiba se miraigi khanganu ko Panthoi na tapna hairei Dada wakanyam namuna khanbiyu ai dadaga aduki matik thak yamna khene kona ningam laktaba oirakani nusibada ane mawang lebrane aingondadi adu leite nangna aigi thamoidagi sengna hairiba nusibase mahanganu ko Panthoi kumpang khangdana tuminna lei athoibana amo kaidore wa amata ngangdadi yaningde siro Panthoi na khangde ai kai haiwa haino athoibana Nangise yaningde haiba natro pare ai ningba kaiba mi ama oina unsi sele lage kaino ai yade su haidana athoiba nofe tongna hairei adudi yare Panthoi makuttu suru naiduna hairei adu su haide ai ye adudi kai haiba adu su khangde ai yadaba sunataba yaba sunataba adudi kai pakhumno asengom ta haibuduna angang macha nongbo Panthoi makut macha anidu suru nairaduna khumlai aingonda khanaba matang khita pi khodada athoibana okay ai horen phone torokpada nangi pakhum piro ai adungai duna leiramage Panthoi namu adudi chalasira ai yumda thinbiro athoibana hoiba soidana thinbini se ado bora singdo hana chaba loitoko Chare ai ngasaidagi ai tang adum chale dadadi amte hek chadana nang loina pijagena aina tawba yare ai pukalo ai thale yumda thinbiro lo ai angang macha se ningai yam tawida masi ho la thinbirage ngahaki matungda Panthoi bu mayumda thinbirami Panthoi magi kada changlakpada magi phamungda longne hekta hikthai wakhalda khali amuksu aiga dadagadi aduki matik thayang khene karigumba aina yadragana dadana amuk kamdoba aduga karigino aina yaningde haiba ngamjibasina nusiba haise mana haiba wadudabu taningba mana waragana aisu waba mana harauragana aisu harauba sibu nusiba haibasi oirajala Panthoi matomta monda mamai adu usinduna nokfe su tawjari tanja aduda kenu changlaktuna Panthoi bu kaurei ye che Panthoi kaidorage Panthoi khangboi lakpoi kenu da yengi kenu pakhana kaidorage che Panthoi na as khangi he iche se kaino matawa malida Panthoi na nokmi tawduna ho kaisu tawde haiba walo nu da nupi ai chegi masaksi ubada kaino matawa maleba haiduluda ai akhoma hoi akhoi ba hoi da haibiroiba hairu o che Panthoi tapna hairei asengki nang nene khoi mama khoi da haidok loi ko hoiba haidok leba hairu obase taning mana ngaureba Panthoi ikai na hairei aiga he phone wari saba dada to khangidana kenu na nanga nukti ki wari saba UPSC exam thaki haiba nupadura hoi kai doroba nusikai na haire iro che Panthoi da ichanna nangna na cheda romance tambiri oiramni ne kenu na amu kainu ima mile sabi pharabane romance khara su khangadabani kainu aduna tambiri ba khangeba noi khangpote si matangse Panthoi kenu na khangbadawna hairakpaduda khangning na hanglai nangdi kamai khangliba kenu na haima aina habase chumba as yam harawe aina nahana chingnarabaneba yadeba mai wari khusado Panthoi na ado nang kamai khanginoba khangni kaino aikhoisu class 10 kaido karabani kaino che Panthoi na ngakna kino nangbu nupaga koirabo nang yam khanglisiba koide sum khangni kaino ado chedi kai hairamage yare hairamaba natroba Panthoi na yare ga hairamjida amta khalaki ge hairame kenu na
Kainu che, yare ko hairam muya drame. Mi da thoi bodo masak su phajai, lai su hai, ina su khuli, nisa su sabi de. Mabuk haira yam phai. Ada kai wat ke che. Pan thoi na, tam na hayo, nine khoi ta kini. Mana adugi magun sing do loi ne yaw bodu dane, ai ne yare haiba ngam dise. Kenu ngak na. Kai haiba aduna. Mi nupi atai di, adu yo wo nupa phangda dana leiri. Che gina mangda taraba, kai ginoba, che na adu wari do. Pan thoi na, kenu ai khoi ka moi ga yeng na bada, ai khoi di yam lai re. Punsi mahing su yam khene. Kenu na, che nusiba da lai raba ina khunba lai tabani ko. Dada athoi bana ne, che bu thamoi seng na nusiba oira di ne, che gi damak loi na mayok na gadi, khangaba. Pan thoi na, horen di ai gi pakum hangla ani, kamai tong ne. Mihun ga amte yaw dre hau jik tagi. Yare ko hai khoye che, dada athoi ba che thamoi seng na nusiba so oida na oiram ni, che su da athoi ba gi khangna ba nupi ni hai bada chop te da. Pan thoi no pet tong na hai re, kai da chop tri ba. Che su masak adum phajai, lamcha chaja su nupi oi ba gi loi na su na yawi, kai no sida kai wat ke ba. Che su moirang thoi bi dong na phajaram do bu mali ne. Amaduna khamba dong na phajaram dong mali. Thongjin mapan da gi ichan na hai re. Kai wari no ne adu thawai ta na chin na naw na sana ram mi du ba. Kenu na akhoi ma sidi phara yam ta he awoi ba. Ichan na amo ho adu bu ba kai wari no ai su khita yaw ge ba. Ho noi hanu bi gi ne wari na te mi moirang thoi bi gi khamba ga romance ki matang da sana ram mi ba. Ichan na amo haima masi angang si yengu ne. Nang na pa na tuition chat pagi matang da wari sana che tholo hai rakpani. Lao. Kenu na talli tuition ngahak ta potha gi taw baje tuition gi wari ngahak ta hodolak tuine ba. Asi hai du na machinda kai no murum son du na panthoi gi ka da gi thokhare. Ichan na panthoi na naw nu pise jugo yam cha da bani ngang ni ngang oi khang da bani nang kai su khan ge nu ko. Panthoi nok phet tawraga khumlai. Kai su khan de da ne ne. Hoi adudi nang su ngahak potha jaro nene su thoage ko. Nene. Yohaning da matam masu tuna yeura I haiduni numidangi chak ising tokna ba loiraba matamda hana gumwari sanaba matam aduda athoiba panthoi da call tawrai panthoi ring chatpa loiramdai da phone adu tapna paikhatli athoiba na kai chatluge ring loiramdai sida paikhalai de kai su chatiye adudi kai gi ring loiramdai da paikhalai ba sum athoiba na hoi farese ado ai ngasai aina hakibudo adugi pakum chaka sada bi ngari bani ko chakti kai gi chadriba dada ngari bane nangi pakum aina yaradi dada na ai gi dama punna ma mayuk na mangam gotra dada nangi dama punna ma mayuk na gi khalaga nangbu nusi haina hairi bane atopa nupi kana dasu nusi haiki balaite haisu hairoi nang natana panthoi dada ai budi lama khangdadi hundo piranganu ko ai gi punsida nusiba masak khangdana lakpane dada nusiba tambiraga hundo piramadi ai kai uigani khangde panthoi dada bu thajau ai nangbu kai donungda mirai roye dada gi panthoi dada gi thamoi se thamoi ani sudi thamoi ama palisidi nangi oikrabane dada gi angang macha magi loirapada asi hekta napa adabane ando dada ga ai ga khangnai habase tonthoi dadi khangala kanu ko ikai cheyeba ikai be wadi ai ne hene ikai je haibudi hairoida ado mana khangla adi ai khangde ko khangla adi kamai tawne khangla agana hena harau bra khangpote mana nang yam nusi jabane adubudi ai su khangida sidagidi college ba hanba aina noina logo laktrobani ko lakano dada na nutigi ai ga chaminaradi aikoi mama khoina su chingnaragani ba hoise adu iragana aikoi tonthoi ga chamina hoi angang mocha masi se ai gi khwai de gi nungai ba numit oye ai yam harawe nangdi nungai dabra panthoi karimata khumde ma athoi bana hanglakpa duda ikai ba sumsum phawrai panthoi athoi bada hairi dada ai nene na kaure ai thamlage asi haiduna phone adu kakthali mamai hek leitholakpada kenu nokfet panthoi da yinglami
Panthoi ma khangi Kenu nokmi tawraga hairei che yam pakchani nangna da athoi baga nusinabase masak phajaba ngakna nusinarabanina nabani thungnajaba oijauko nanawgi bordagi Panthoina masi ngangsine he haidoropasidi ba Kenu na adu che kai wari sanai no ba haidokpa yade ko midi ado lai tawrusila horen tumamdai da wari amu sanarase ba hoi parasi la Lairik parini kaina Panthoi du ngasidi lairika amata kokta changre nokmi tawduna lay Kenu di uiduna layri Panthoi na Kenu da yengtholakpada Kenu uiraga lairambadu ubada Panthoi na hairei Kenu tumninglabo nangbo Kenu na che ai ham tumnungge ai tumlage ba Panthoi na amu hoi tumu Kenu magi chair adu chingthoklaga phamungda tumba changkhare Panthoi lairik mamangda phamli haibatani lairik pabadi nattema athoibada message thasira phone adu amu paikhatli message ama type tawi aduda amu message adu muthatli mana tawribadu athoiba khangna male message ama tharei athoiba angang macha tumnabo Panthoi message lakpaga sin tawi aduga masu phat halli Tumdri dada di tumlaba Tumdri aisu mi amagi wakhan khaliba Panthoi athoibana hairibadu ma khangi adubu wa thaidolai dada khoi gi exam haidok toba kuitraba kuitre handak week sida haidok toba male mai pa ko oibiu dada phajana di torambane aisu khalakani haiba thaje Tonthoi khoi ima baba khoi di tumkhraba dada tumlamdong male yengu choro yengu da sumhang bane athoi bana pung yengbada 11:45 tarame athoi bana angang macha pung si thengle tumnaba tawo dada su thamlage Panthoi na hoi dada su tumnaba tawo aidi ngahak lehokige nang tumno kunat haying nang tumba hogapada aingonda message haru amuko hoi adudi ai tumlage good night dada asi haiduna Panthoi thamkhare masu tumba changlai Panthoi ga athoi bagasu nongmagi nungsinaba helai nungthingi pung ama tarakpa aduaida ningthem harau imungda changlaktuna mama pakpi amasung machanupa athoi babu kauri pakpi na ho kaidauba yaurage adu kanna kauri dubu moi tamo Ningthem harau mandana tawkhangga khangdine mama nangbo pakpi na amo adububa aisu moi tamo na harau bado yauba yaidana ngangnaringai aduda athoiba moigi manakta changlai kaidoba yaurage pabo Ningthem harau na machada hairei nang UPSC exam do 20 ring de yauri in hinangbo pakpi na kaino haisibu moi tamo asengbagiro Ningthem na amo haima yenguse sida yaurise 20 ring athoiba maisna mana yaurise uraba pakpi ningthengi phone adu paiduna machanupa gi manakta changduna yengminai pakpi na machanupa da yengduna hairei imagi ibungo ima pele ima nungai bana lore icha pokpagi mahayale ima yam harawine Ningthem na icha UPSC exam mai pakpagi hayengdi party ama singani ipana icha gidama athoibana hoi pabu nangine yaugadaba namanaba singdusune hayeng laona kokro ipagisu imanaba kogodaba singdo haikrage adudi ipasu isagi result se ubadagi ipa harau mandana yumde hekta laabani meeting aruba amasu lehauribani office ta amucha lukidoini koiroi nga katani halakpadane ipa namaga punna chaba yanaba nga oina leirage ko nangi marub roi henga nikhigasu aikoida chak chasina haiko ko athoiba nokfet tawna khumlai hoi haikige pabu nikhil di duty toragani hauji hore halakpada aikoi changlu ona haikrage pabu Ningthem na amo ho adudi ipa so mu chalukige ko pakpi na moi tamo nganna hanbira uko hoida athoiba magi kada harauna prapak kakhatli aduga magi phone adu loktoktuna Panthoi da call tawi laibak phadana athoiba na call tawra iba tanja dusu class of leirami
ꯀꯣꯂꯦꯖꯀꯤ ꯂꯝꯄꯥꯛꯇꯨꯗ ꯇꯣꯟꯊꯣꯏꯒ ꯅꯥꯎꯕꯤ ꯈꯣꯏꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯤꯕ ꯇꯟꯖꯥꯅꯤ꯫ ꯄꯥꯟꯊꯣꯏ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯗꯗꯥ ꯀꯣꯂꯤꯡ꯫ ꯇꯣꯟꯊꯣꯏ ꯄꯥꯟꯊꯣꯏꯒꯤ ꯐꯣꯟ ꯁꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯉꯤ꯫ ꯇꯣꯟꯊꯣꯏꯅ ꯀꯅꯥꯅꯣ ꯗꯗꯥ ꯑꯕꯣ? ꯄꯥꯟꯊꯣꯏꯅ ꯑꯃꯨꯛ ꯗꯗꯥ ꯍꯥꯏꯗꯤ ꯀꯩꯅꯣꯅꯦ꯫ ꯅꯥꯎꯕꯤꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯨꯗꯅ ꯔꯤꯡꯗꯣ ꯇꯠꯈ꯭ꯔꯅꯤ꯫ ꯄꯥꯟꯊꯣꯏ ꯐꯣꯟ ꯑꯗꯨ ꯇꯞꯅ ꯄꯥꯏꯈꯠꯂꯤ꯫ ꯄꯥꯟꯊꯣꯏꯅ ꯍꯜꯂꯣ ꯗꯗꯥ ꯀꯩꯗꯧꯔꯒꯦ? ꯇꯣꯟꯊꯣꯏꯒ ꯅꯥꯎꯕꯤꯒ ꯄꯥꯟꯊꯣꯏꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯄꯥꯟꯊꯣꯏꯗꯤ ꯈꯪꯈꯤꯅꯤꯅ ꯃꯆꯥꯗꯨ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ꯫ ꯑꯊꯣꯏꯕꯅ ꯅꯪꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯗꯧꯕ ꯄꯥꯎ ꯑꯃ ꯍꯥꯏꯕꯤꯒꯦꯅ ꯇꯧꯔꯛꯏꯅꯦ꯫ ꯇꯣꯟꯊꯣꯏ ꯃꯈꯣꯟꯗꯨ ꯍꯦꯛ తాꯕꯗ ꯉꯛꯅ ꯄꯥꯟꯊꯣꯏꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯥꯗꯧ ꯃꯈꯩ ꯌꯦꯡꯉꯤ꯫ ꯄꯥꯟꯊꯣꯏ ꯇꯣꯟꯊꯣꯏꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄ ꯃꯇꯧꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯄꯥꯟꯊꯣꯏꯅ ꯀꯩ ꯄꯥꯎꯅꯣ ꯗꯗꯥ? ꯑꯊꯣꯏꯕꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯦ꯫ ꯑꯩ 20 ꯔꯦꯡꯗ ꯌꯥꯎꯔꯦ꯫ ꯄꯥꯟꯊꯣꯏ ꯈꯪꯍꯧꯗꯦ ꯐꯠ ꯍꯦꯛ ꯍꯥꯏꯗꯣꯛꯂꯛꯏ꯫ ꯍꯥ ꯗꯗꯥ 20 ꯔꯦꯡꯗ ꯌꯥꯎꯔꯛꯑꯕ? ꯍꯦꯛ ꯀꯟꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯇꯣꯟꯊꯣꯏ ꯄꯥꯟꯊꯣꯏꯒꯤ ꯐꯣꯟꯗꯨ ꯇꯥꯞ ꯃꯨꯜꯂꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯃꯥꯅ ꯄꯥꯏ꯫ ꯑꯊꯣꯏꯕꯅ ꯑꯃꯨꯛ ꯍꯣ ꯑꯩꯒꯤ ꯑꯉꯥꯡ ꯃꯆꯥ ꯍꯔꯥꯎꯕ꯭ꯔꯥ? ꯇꯣꯟꯊꯣꯏ ꯅꯣꯛꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯤ ꯍꯣ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯉꯁꯤꯗꯤ꯫ ꯇꯥꯃꯣ ꯍꯨꯔꯥꯟꯕ ꯅꯣꯏ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯤꯌꯦ꯫ ꯑꯊꯣꯏꯕꯅ ꯅꯪꯗꯤ ꯄꯥꯟꯊꯣꯏ ꯃꯅꯥꯛꯇ ꯀꯩꯗꯧꯔꯤꯕ? ꯃꯤꯒꯤ ꯐꯣꯟꯗꯣ ꯅꯪꯅ ꯃꯨꯜꯂꯤꯅꯤꯅꯦ꯫ ꯇꯣꯟꯊꯣꯏꯅ ꯇꯥꯃꯣ ꯅꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯀꯌꯥꯝ ꯀꯨꯏꯔꯦ? ꯑꯩꯅ ꯆꯤꯡꯅꯕꯗꯤ ꯀꯨꯏꯔꯕꯅꯦꯕ꯫ ꯌꯥꯔꯦ ꯇꯣꯔꯣꯕꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ꯫ ꯃꯤꯉꯣꯟꯗꯒꯤ ꯐꯣꯟ ꯇꯥꯞ ꯃꯨꯟꯕꯤꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯑꯊꯣꯏꯕꯅ ꯇꯣꯟꯊꯣꯏ ꯐꯣꯟꯗꯨ ꯌꯦꯡꯕꯗ ꯀꯛꯑꯒ ꯂꯩꯔꯝꯃꯦ꯫ ꯇꯣꯟꯊꯣꯏ ꯄꯥꯟꯊꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯇꯣꯟꯊꯣꯏꯅ ꯍꯦ ꯅꯨꯄꯤ ꯅꯪ ꯅꯆꯤꯟ ꯆꯨꯝꯃꯨ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯅꯪꯒ ꯅꯨꯡꯁꯤꯅꯕ꯭ꯔꯕ? ꯋꯥ ꯂꯣꯠꯀꯅꯨꯀꯣ꯫ ꯅꯥꯎꯕꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯄꯥꯟꯊꯣꯏ? ꯅꯪ ꯑꯁꯦꯡꯒꯤ ꯇꯣꯟꯊꯣꯏ ꯈꯣꯏ ꯇꯥꯃꯣꯒ ꯅꯨꯡꯁꯤꯅꯕ꯭ꯔꯣ? ꯄꯥꯟꯊꯣꯏ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯇꯣꯟꯊꯣꯏꯅ ꯍꯥꯏꯔꯛꯑꯣꯃꯤ ꯅꯨꯄꯤ ꯅꯪꯕꯣ ꯑꯩ ꯈꯪꯅꯤꯡꯕꯅ ꯉꯥꯎꯔꯦꯕ꯫ ꯄꯥꯟꯊꯣꯏ ꯇꯞꯅ ꯈꯨꯝꯂꯛꯏ ꯇꯣꯟꯊꯣꯏ ꯅꯪ ꯁꯥꯎꯒꯗ꯭ꯔꯥ? ꯑꯩꯁꯦ ꯇꯧꯉꯝꯕꯤꯅꯤ ꯍꯥꯏꯒꯗ꯭ꯔꯥ? ꯇꯣꯟꯊꯣꯏꯅ ꯑꯃꯨꯛ ꯍꯩꯃꯥ ꯀꯩꯗꯧ ꯍꯥꯏꯗꯣꯏꯅꯣ? ꯍꯥꯏꯔꯣ ꯁꯦ ꯑꯩ ꯉꯥꯏꯔꯕꯅꯤ꯫ ꯄꯥꯟꯊꯣꯏꯅ ꯅꯨꯡꯁꯤꯅꯩꯌꯦ꯫ ꯇꯣꯟꯊꯣꯏꯅ ꯌꯥꯝ ꯍꯔꯥꯎꯋꯦ ꯁꯤꯗ ꯍꯥꯏꯍꯟꯒꯦ ꯇꯧꯕꯅꯦꯕ꯫ ꯑꯩꯅ ꯆꯤꯡꯅꯕꯗꯤ ꯀꯨꯏꯔꯕꯅꯦꯕ꯫ ꯑꯗꯣ ꯉꯥꯏꯈꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯕꯥꯅꯤ ꯅꯨꯡꯁꯤꯅꯕ? ꯍꯥꯏꯔꯛꯑꯣ꯫ ꯊꯥ ꯑꯃ ꯐꯥꯗꯧꯔꯦ꯫ ꯑꯗꯨ ꯇꯣꯟꯊꯣꯏ ꯅꯣꯏ ꯃꯃꯥ ꯈꯣꯏ ꯄꯥꯕꯨꯡ ꯈꯣꯏꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦꯕ꯫ ꯍꯣꯏꯗ ꯍꯥꯏꯗꯣꯛꯄꯤꯔꯣꯏꯗ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯌꯥꯝ ꯊꯥꯖꯗꯦ ꯍꯥꯏꯕ꯫ ꯅꯥꯎꯕꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯣꯏ ꯇꯥꯃꯣꯁꯨ パꯈꯪꯅꯤ ꯀꯩꯅꯣ ꯃꯤꯅ ꯀꯣꯏꯅꯖꯔꯒ ꯅꯪꯅ ꯊꯥꯖꯗꯦꯕꯣ꯫ ꯇꯣꯟꯊꯣꯏꯅ ꯍꯣ ꯏꯕꯦꯝꯃ ꯑꯩꯗꯤ ꯍꯔꯥꯎꯔꯤꯕꯅꯦ꯫ ꯑꯩꯅ ꯈꯔꯒ ꯄꯥꯟꯊꯣꯏ ꯄꯥꯝꯖꯕꯅꯦ ꯑꯗꯨꯒ ꯃꯁꯥ ꯀꯣꯏꯅꯔꯝꯕ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯅꯨꯄꯤ ꯑꯝꯇ ꯍꯟꯅ ꯌꯦꯡꯗꯕꯅꯦꯕ꯫ ꯍꯟꯅ ꯌꯦꯡꯉꯨ ꯁꯨꯛꯌꯥ ꯌꯥꯗꯕꯅꯦ꯫ ꯑꯗ ꯁꯨꯝ ꯊꯥꯖꯗꯕꯩ ꯋꯥꯅꯦꯃꯦ꯫ ꯅꯥꯎꯕꯤꯅ ꯑꯃꯨꯛ ꯀꯩꯅꯣꯃꯦ ꯑꯩꯈꯣꯏ ꯄꯥꯟꯊꯣꯏꯁꯨ ꯃꯄꯨꯟꯁꯤꯗ ꯅꯨꯄꯥ ꯑꯃꯠꯇ ꯌꯦꯡꯉꯛꯇ꯭ꯔꯤꯕꯅꯤ꯫ ꯅꯣꯏ ꯇꯥꯃꯣꯒ ꯃꯥꯟꯅꯗ꯭ꯔꯣ ꯑꯗꯨꯗꯤ? ꯇꯣꯟꯊꯣꯏꯅ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯗꯨꯅꯤ ꯅꯠꯇ꯭ꯔ ꯏꯅꯝꯃ ꯄꯥꯟꯊꯣꯏ? ꯄꯥꯟꯊꯣꯏꯅ ꯑꯁ ꯇꯣꯟꯊꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯣꯕ ꯑꯩ ꯁꯨꯝ ꯏꯀꯥꯏꯔꯛꯇꯧꯔꯦ꯫ ꯅꯥꯎꯕꯤꯅ ꯑꯃꯨꯛ ꯏꯀꯥꯏꯅꯨ ꯃꯤ ꯅꯅꯥꯎ ꯅꯨꯄꯤ ꯑꯣꯏꯗꯧꯔꯕꯅꯦ ꯀꯩꯅꯣ꯫ ꯉꯥꯏꯈꯣ ꯇꯣꯟꯊꯣꯏ ꯈꯣꯏ ꯗꯗꯥ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯗꯨ ꯀꯩꯅꯣ? ꯑꯩꯈꯣꯏꯗꯤ ꯐꯖꯅ ꯇꯥꯍꯧꯗ꯭ꯔꯦꯕ ꯀꯩ ꯄꯥꯎꯅꯣꯕ? ꯇꯣꯟꯊꯣꯏꯅ ꯍꯣꯏꯅꯦ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯀꯩ ꯄꯥꯎꯅꯣꯕ ꯏꯅꯝꯃ ꯄꯥꯟꯊꯣꯏ? ꯄꯥꯟꯊꯣꯏꯅ ꯑꯃꯨꯛ ꯑꯁ ꯇꯣꯟꯊꯣꯏ ꯑꯗꯨꯕꯨꯔꯣ ꯗꯗꯥꯗꯣ UPSC ꯑꯦꯛꯖꯥꯝꯗꯣ ꯍꯥꯏꯗꯣꯛꯂꯤꯌꯦ꯫ ꯃꯥ 20 ꯔꯦꯡꯇ ꯌꯥꯎꯔꯛꯑꯦꯌꯦ꯫ ꯅꯥꯎꯕꯤꯅ ꯏꯁ ꯌꯥꯗꯦꯀꯣ ꯃꯤ ꯄꯥꯟꯊꯣꯏ ꯈꯣꯏꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯦꯗꯥꯝ ꯄꯥꯟꯊꯣꯏ ꯀꯥꯏꯅ ꯑꯣꯟꯈ꯭ꯔꯅꯤꯀꯣ꯫ ꯄꯥꯟꯊꯣꯏꯅ ꯑꯃꯨꯛ ꯇꯥꯅꯤꯡꯗꯦꯍꯦ ꯅꯥꯎꯕꯤ꯫ ꯇꯣꯟꯊꯣꯏꯅ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯦꯛꯖꯥꯝ ꯌꯥꯎꯔꯕꯅꯤꯅ ꯄꯩꯁꯥ ꯂꯧꯕꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯗ ꯃꯤ ꯈꯔꯗꯤ ꯂꯥꯛꯂꯅꯤꯗꯣ꯫ ꯅꯥꯎꯕꯤꯅ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯁꯦ? ꯇꯣꯟꯊꯣꯏꯅ ꯑꯃꯨꯛ ꯑꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯔꯣ ꯇꯥꯃꯣꯒꯤ ꯃꯃꯥꯟꯅꯕꯔꯣ ꯈꯔꯗꯤ ꯂꯥꯛꯑꯅꯤ ꯀꯩꯅꯣ ꯑꯩꯅ ꯈꯪꯖꯕ ꯑꯃ ꯂꯩꯌꯦꯕ꯫ ꯅꯥꯎꯕꯤꯅ ꯑꯃꯨꯛ ꯌꯥꯗꯦꯀꯣ ꯁꯪꯒ ꯆꯥꯎꯕ ꯀꯥꯏꯁꯦ ꯌꯥꯄꯣꯠꯇꯦꯅꯦ꯫ ꯄꯥꯟꯊꯣꯏ ꯅꯪꯁꯨ ꯀꯨꯏꯔꯔꯣꯏ ꯁꯪꯒ ꯆꯥꯎꯕꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯟꯈꯤꯗꯧꯕ꯫ ꯄꯥꯟꯊꯣꯏꯅ ꯌꯥꯔꯦꯕ ꯅꯣꯏꯕꯣ ꯋꯥ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯥꯔꯛꯄ꯫ ꯑꯗꯣ ꯀ꯭ꯂꯥꯁ ꯆꯪꯂꯁꯦ꯫
Asi haiduna panthoi koisu class sangkre. Tonthoi mayum hek yauropaga mabungbu tirei. Kona thangda makhoi ahum teresta Nikhil Rohenga athoibaga punna nok noktana wari sanarami. Tontoina is aina somda thiri aduga moina sida nok noktana wari ga sanarami ne. Nikhil na amo airo thiri se. Yeah, aidi da Nikhil kaidau thidiba aikhoi tamo thijaba. Athoibana kaigino torobi ai thiribo kai leigeba. Tontoina natu koiraga aingonda hairaktaba. Athoiba thawoidana hairei. Is itu koibabu kaidau nangonda haiduba. Tamo koiriba natudo aigi imanabi. Namaidu ikaigi di haidraga machanupigi mamanabi koiraga. Athoibana amo ichanupigi mamanabi koibase police na phanika hainabro. Nikhil na Parasu aina mukthadula ani natraba. Asi haiduna makoi ahum punna nokmine. Tontoina naya yam higalido aina natududa akoi tamose nupi ama mukoirabani na ko haisiladi nupa ama kapnido. He adumaina drama yaudaba thabaktu tawnu ko torobi nupi ama khak nungsinabasida khuthingjin birakanu. Tontoina nofit tawna hairei. Aikoi tamose panthoise nungdi nuksiba jani thamoi sengna. Rohena kaino ne to mi thamoi sengdana nungsinari sida thamoi sengna nungdi nungsiram male he kaina nangsu mi ya wan ganu ko Tontoina ye aina kanada wan ka ge hai se daro he Rohena amo lai yam lai magi thamoi nungdasu nangtabu lacharakpa nupa Rohen isai oina saksi lai magi thamoi nungdasu nang tabu lacharakpa nupa Rohen isai oina saksi lai Tonthoida Nikhil da yenglaga Athoibana ikaiba khara khangna sida mabung ama laikai se kaunagum sida Tonthoina amo kaino no se kaino ma laiba yam mali Nikhil na laye nang kona khanglakhini haujikti matang kitang watliba masak singjiga Rohena amo kuero aikoi saksingje ubada laiba ngama oidaba matamsu lakhini da Tonthoina haha amtabu noke aise noi saksingje ubada laiba ngamoidiba Nikhil na phagina tene ikoi Rohena aise nang soidana khanglakhini da angang macha oiri Tonthoina yare noiga wari sanabase bittekpa wa ngakta ai dress kamta hongdoklukige ado tamo Panthoija phajana loina biu ko madi yam chamjabane ba yamnasu ikai thiganbane kaphan baga yaro ko aidi hoida aini hena ma kappa yengba ngamjaro ibema Tonthoi mabungi waduda nokfet toramaga makhada amuk kumthakre Athoiba phone adu lautokduna Panthoida message ama thajili dadagi angang macha Panthoi message thasira torambani Athoibana tharakpaga mapa hek sanare Panthoisu message thuna halai kai haige dada wow thamoi ga se liquid onge tawye haura ani mai wathi se haima ai gi asingbo wa se manu wathi oi hale tawi se ado congratulations same to you kai haiba duna ai ga nanga thamoi amata oiri sidi aina exam yawapaga nangna yawapaga chap manadro khangde ado dada se amuk training chakhini ko matang kharadi training chalani aina training loiraga tholak tri phawbadi nang cheksina leiramuko leiramge ai dada bu ngairamge ado hayeng ai nang noba lake kai hino aikoi pabungna ai exam yawapagi party ama sile aigi imanabi pabungi mamanaba kharasu yaudoba male ada aigi khwaidagi maru oibi nang yawhaningba aduine as ai talida dada noi namanabi mayam duda aiga khangnabasu amti yawba nate aisu ikai jaida ai tali lakba haima kaino nangna khangnadabdo aina loina khangna handuine kaino ne kona nangodasu khangnabada kanaba misu yawrakani ai nang noba lakdoini ko nganna loisilaga leiram Tonthoisu leidui natra naubisu lao haibiyo aikoi hum punna dum leigeba aingodadi noi naubi haido my number leite
ꯑꯩꯈꯣꯏ ꯇꯣꯟꯗ ꯍꯥꯏꯈꯤꯒꯦ ꯍꯣꯏ ꯑꯗꯨ ꯗꯗꯥ ꯑꯩ ꯅꯦꯅꯦꯅ ꯀꯧꯔꯦ ꯑꯝꯇ ꯃꯄꯥꯟ ꯊꯣꯛꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯊꯣꯛꯂꯣ ꯑꯩꯁꯨ ꯊꯝꯂꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯑꯊꯣꯏꯕ ꯃꯁꯥ ꯅꯥꯟꯅ ꯄꯥꯟꯊꯣꯏ ꯂꯧꯔꯨꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯈꯥ ꯀꯨꯝꯊꯔꯛꯄꯗ ꯗꯩꯅꯥꯒ ꯃꯄꯥꯒ ꯅꯤꯡꯊꯦꯝꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯗꯩꯅꯥ ꯑꯊꯣꯏꯕ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯊꯣꯏꯕꯗ ꯌꯦꯡꯂꯛꯏ